ꯀꯔꯤ ꯅꯣꯡꯉꯣꯡ ꯑꯗꯨ JNIMS ꯁꯨꯝ ꯁꯤꯗ ꯋꯦꯁ ꯁꯦꯒ꯭ꯔꯤꯒꯦꯁꯟ ꯆꯨꯝꯃꯦꯅ ꯅꯣꯏ ꯍꯥꯏꯔꯅꯨ ꯌꯥꯔꯣꯏ ꯏꯕꯨꯡ ꯑꯩꯅꯁꯨ ꯀꯣ ꯑꯗ ꯌꯥꯎꯔꯤꯕ ꯈꯣꯠꯂꯤꯕ ꯐꯨꯝꯕ ꯌꯥꯕ ꯄꯣꯠ ꯑꯃ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯂꯣꯏ ꯇꯧꯈꯥꯏꯔꯒ ꯀꯩꯅꯣ ꯇꯧꯔꯁꯤ ꯍꯥꯏꯁꯦ biomedicalꯅ incineratorꯗ ꯊꯥꯖꯤꯜꯂꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯇꯧꯔꯦ ꯍꯧꯖꯤꯛ ꯑꯗꯨꯗꯤ ꯆꯞ ꯆꯥꯅ ꯐꯣꯂꯣ ꯇꯧꯔꯦ ꯁꯤ ꯎꯔꯤꯕ ꯄꯣꯠꯁꯤꯅ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯂꯩꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯇꯧꯈꯤꯕ ꯄꯥꯏꯔꯛ ꯄꯥꯏꯊꯨꯒꯤ ꯀꯩꯅꯣ ꯇꯥꯔꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯔꯦꯛꯇꯤꯐꯥꯏ ꯇꯧꯅꯅꯕ ꯇꯧꯔꯅꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯒꯤ ꯑꯦꯅꯥꯇꯣꯃꯤ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯥꯏꯑꯣꯃꯦꯗꯤꯀꯦꯜ ꯋꯦꯁꯤꯡ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗ JNIMSꯇ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯅꯤꯔꯛ ꯐꯣꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤꯁꯤ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗꯀꯤ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯥꯎꯅ ꯃꯍꯥꯛꯀꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯗꯤ JNIMSꯀꯤ ꯗꯥꯏꯔꯦꯛꯇꯔ ꯌꯥꯎꯅ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯉꯁꯤꯁꯤ ꯁ꯭ꯄꯣꯠ ꯚꯤꯖꯤꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯨꯝꯖꯤꯟꯗꯨꯅ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗ ꯊꯝꯂꯝꯂꯤꯕ ꯕꯥꯏꯑꯣꯃꯦꯗꯤꯀꯦꯜ ꯋꯦꯁꯁꯤꯡ ꯑꯗꯨ ꯀꯣꯊꯣꯛꯂꯕ ꯃꯇꯨꯡ ꯆꯠꯅ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯃꯥꯒꯤ ꯃꯐꯝꯁꯤꯡꯗ ꯊꯝꯈꯤꯅꯕ ꯑꯃꯗꯤ ꯂꯣꯏꯁꯤꯟꯈꯤꯅꯕ ꯊꯕꯛ ꯉꯁꯤꯗꯒꯤ ꯍꯧꯅ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ JNIMS ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅꯦ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯤ ꯇꯥꯡ 4ꯗ ꯍꯥꯏꯔꯤꯕ ꯕꯥꯏꯑꯣꯃꯦꯗꯤꯀꯦꯜ ꯋꯦꯁꯁꯤꯡ ꯑꯁꯤ ꯃꯐꯝ ꯆꯥꯅ ꯊꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯁꯤ ꯐꯤꯠ 4 ꯐꯨꯝꯖꯤꯜꯂꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯆꯈꯥꯏꯔꯒ ꯊꯝꯕꯒꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯆꯠꯅ ꯄꯊꯥꯞ ꯍꯥꯏꯇꯥꯔꯦ ꯅꯤꯇꯤ ꯅꯤꯌꯝ ꯑꯃ ꯀꯥꯏꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯅ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯍꯥꯏꯇꯥꯔꯦ JNIMSꯇ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯊꯕꯛ ꯄꯥꯏꯈꯠꯂꯨ ꯍꯥꯏꯗꯅ ꯁꯣꯀꯣꯁ ꯅꯣꯇꯤꯁꯅꯆꯤꯡꯕ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯃꯗꯨ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ngasi ꯂꯩꯔꯦ ꯉꯁꯤꯒꯤ ꯃꯃꯥꯡ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯁꯣꯀꯣꯁ ꯅꯣꯇꯤꯁ ꯑꯗꯨꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯃꯗꯨꯗ ꯀꯔꯤ ꯑꯦꯛꯁꯟ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯃꯃꯤ ꯎꯗꯦ ꯍꯥꯏꯗꯅ ꯑꯃꯨꯛꯁꯨ ꯄꯥꯎ ꯐꯣꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ W ꯔꯣꯁꯟ ꯌꯥꯎꯅ ꯍꯥꯏꯔꯤꯕ JNIMSꯀꯤ ꯗꯥꯏꯔꯦꯛꯇꯔ ꯃꯁꯥ ꯌꯥꯎꯔꯒ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯇꯥꯔꯦ ꯁ꯭ꯄꯣꯠ ꯚꯤꯖꯤꯠ ꯇꯧꯔꯦ ꯂꯣꯏꯅ ꯌꯦꯡꯁꯜꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯤ ꯍꯥꯏꯔꯤꯕ ꯐꯨꯝꯖꯜꯂꯝꯕ ꯕꯥꯏꯑꯣꯃꯦꯗꯤꯀꯦꯜ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯦꯅꯔꯦꯜꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯐꯠꯇ ꯍꯥꯎꯊꯤ ꯄꯠꯊ ꯄꯨꯝꯊꯔꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤꯕ ꯐꯨꯝꯖꯜꯂꯝꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛ ꯀꯣꯊꯣꯛꯄꯒꯤ ꯃꯃꯤ ꯑꯗꯨꯅꯤ JNIMSꯀꯤ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯌꯦꯡꯁꯤꯜꯂꯝꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯦ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯐꯨꯝꯖꯜꯂꯝꯂꯤꯕ ꯑꯗꯨꯒꯨꯝꯂꯕ ꯕꯥꯏꯑꯣꯃꯦꯗꯤꯀꯦꯜ ꯋꯦꯁꯅꯆꯤꯡꯕ ꯐꯠꯇ ꯍꯥꯎꯊꯤ ꯄꯠꯊ ꯄꯨꯝꯊꯔꯕꯁꯤꯡ ꯑꯗꯨ ꯀꯣꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯆꯥꯅ ꯍꯥꯏꯇꯥꯔꯦ ꯏꯟꯁꯤꯅꯔꯦꯁꯟ ꯇꯧꯒꯗꯕꯗꯨꯅ ꯏꯟꯁꯤꯅꯔꯦꯁꯟ ꯇꯧꯕꯔꯣꯝꯗ ꯑꯗꯨꯒ ꯑꯇꯩ ꯁꯣꯂꯤꯗꯅꯆꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝꯕ ꯋꯦꯁ ꯃꯌꯥꯝꯁꯤꯅ ꯃꯐꯝ ꯆꯥꯅ ꯃꯥꯒꯤ ꯅꯤꯇꯤ ꯅꯤꯌꯝ ꯉꯥꯛꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯅꯕ ꯊꯕꯛ ꯆꯠꯊꯕꯒꯤ ꯃꯃꯤ ꯑꯗꯨ ꯄꯥꯏꯈꯠꯄꯗꯨ ꯉꯁꯤꯗꯒꯤ ꯍꯧꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯕ ꯊꯕꯛ ꯄꯥꯏꯈꯠꯀꯗꯅ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯋꯥꯐꯝ ꯊꯝꯕꯗ ꯅꯠꯇꯅ ꯍꯥꯏꯔꯤꯕ JNIMS ꯈꯛ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗꯁꯨ ꯆꯞ ꯆꯥꯅ ꯃꯁꯤꯒꯤ ꯅꯤꯇꯤ ꯅꯤꯌꯝꯁꯤꯡ ꯑꯁꯤ ꯉꯥꯛꯅ ꯆꯠꯂꯤꯕ꯭ꯔꯥ ꯆꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯕ ꯍꯧꯔꯒꯅꯤ ꯍꯥꯏꯕ ꯑꯀꯟꯕ ꯋꯥꯐꯝ ꯃꯗꯨ ꯇꯧꯔꯝꯂꯒꯁꯨ ꯍꯥꯏꯇꯥꯔꯦ ꯇꯣꯛꯀꯗꯧꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯐꯣꯡꯗꯣꯛꯑꯝꯕ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯍꯥꯟꯅ ꯐꯨꯝꯖꯤꯟꯈꯤꯕ ꯋꯦꯁꯁꯤꯡꯁꯦ ꯂꯣꯏꯅ ꯑꯃꯨꯛ ꯂꯧꯊꯣꯛꯑꯅꯤ ꯂꯧꯊꯣꯛꯑ ꯃꯇꯨꯡꯗ ꯕꯥꯏꯑꯣꯃꯦꯗꯤꯀꯦꯜ ꯋꯦꯁ ꯌꯥꯎꯔꯝꯕꯁꯤꯡꯗꯣ ꯂꯣꯏꯅ ꯃꯗꯨ ꯃꯥꯒꯤ ꯃꯐꯝ ꯆꯥꯕ ꯏꯟꯁꯤꯅꯔꯦꯠ ꯇꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯒꯗ꯭ꯔꯥ ꯇꯧꯔꯅꯤꯀꯣ ꯑꯗꯨ ꯖꯦꯅꯔꯦꯜ ꯋꯦꯁꯀꯤ ꯀꯩꯅꯣꯗ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯤꯝꯗ ꯆꯠꯍꯟꯈ꯭ꯔꯒꯅꯤ JNIMSꯒ ꯑꯩꯈꯣꯏꯒ ꯍꯧꯖꯤꯛ ꯌꯥꯅꯔꯤꯁꯦ ꯃꯦꯗꯥꯝ ꯍꯣꯏꯅ ꯀꯃꯤꯠꯃꯦꯟ ꯄꯤꯕꯤꯔꯤꯁꯦ ꯑꯗꯨ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤ ꯂꯣꯏꯅ ꯀꯣꯊꯣꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯂꯥꯏꯝ ꯆꯥꯁꯤꯜꯂꯒ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯁꯤ ꯑꯃꯨꯛꯅ ꯀꯩꯅꯣ ꯇꯧꯕ ꯐꯨꯝꯖꯤꯟꯕꯗ ꯌꯥꯅꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ JNIMSꯀꯤ ꯑꯩꯈꯣꯏꯒꯤ ꯏꯟꯁꯤꯅꯔꯦꯇꯔ ꯐꯦꯁꯤꯂꯤꯇꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒ꯭रिꯒꯦꯁꯟ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯑꯩꯈꯣꯏ ETP ꯃꯌꯥꯝꯁꯦ ꯃꯁꯤ ꯆꯥꯡ ꯅꯥꯏꯅ ꯐꯪꯁꯅꯦꯜ ꯑꯣꯏꯅ ꯌꯥꯝꯅ ꯇꯤꯞ ꯇꯣꯞꯇ ꯊꯝꯕꯁꯦ ꯃꯁꯤꯗꯁꯨ ꯑꯩꯈꯣꯏ ꯌꯥꯅꯔꯦ ꯑꯗꯨꯒ ꯁꯤꯒꯤ JNIMSꯀꯤꯁꯤꯅ ꯃꯌꯥꯝ ꯈꯪꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯍꯣꯁꯄꯤꯇꯥꯜ ꯃꯌꯥꯝꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯅꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯆꯦꯛ ꯆꯠꯄ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯇꯧꯔꯤ ꯈꯣꯠꯂꯤ ꯃꯑꯣꯡ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯡ ꯅꯥꯏꯅ ꯗ꯭ꯔꯥꯏꯕꯁꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯊꯔꯅꯤꯀꯣ ꯍꯥꯟꯅꯁꯨ ꯆꯠꯊꯗꯨꯅ ꯂꯥꯛꯏꯀꯣ ꯑꯃꯨꯛ ꯍꯟꯅ ꯆꯠꯊꯔꯅꯤ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯒꯗ꯭ꯔꯥ ꯌꯦꯡꯍꯧꯗ꯭ꯔꯦꯀꯣ ꯑꯇꯩꯗꯒꯤ ꯕꯥꯏꯑꯣꯃꯦꯗꯤꯀꯦꯜ ꯋꯦꯁ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯗ꯭ꯔꯥꯏꯕ ꯆꯠꯊꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯁ꯭ꯇꯥꯐꯁꯤ ꯈꯤꯇꯪ ꯋꯥꯠꯄꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄ꯭ꯂꯥꯁꯇꯤꯛ ꯗ꯭ꯔꯥꯏꯕꯁꯨ ꯆꯠꯊꯔꯤꯀꯣ ꯄ꯭ꯂꯥꯁꯇꯤꯛ ꯗ꯭ꯔꯥꯏꯕꯁꯤ ꯆꯠꯊꯕꯁꯤ ꯑꯗꯨꯝ ꯃꯁꯤꯒ ꯂꯣꯏꯅꯅ ꯕꯥꯏꯑꯣꯃꯦꯗꯤꯀꯦꯜ ꯋꯦꯁꯀꯤ ꯗ꯭ꯔꯥꯏꯕꯁꯨ ꯆꯠꯊꯔꯒꯅꯤ ꯃꯌꯥꯝꯅ ꯈꯤꯇꯪ ꯑꯦꯋꯦꯌꯔ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯅꯠꯇꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯀꯔꯤ ꯃꯈꯣꯏ ꯃꯊꯛꯇ ꯄꯦꯅꯥꯜꯇꯤꯒꯨꯝꯕ ꯑꯦꯛꯁꯟꯒꯨꯝꯕ ꯂꯧꯕ ꯌꯥꯏ ꯃꯁꯤꯒꯨꯝꯕꯁꯤ ꯌꯥꯔꯤꯕꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯕꯥꯏꯑꯣꯃꯦꯗꯤꯀꯦꯜ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟ ꯔꯨꯜꯁ 2016 ꯀꯣ ꯇꯥꯏꯝ ꯇꯨ ꯇꯥꯏꯝ ꯑꯦꯃꯦꯟꯃꯦꯟ ꯇꯧꯕ ꯑꯃ ꯂꯩ ꯃꯁꯤꯒꯤ ꯔꯨꯜꯁꯤ ꯆꯠꯅꯕꯒꯗꯧꯕꯅꯤꯀꯣ ꯑꯩꯈꯣꯏꯅꯁꯨ ꯑꯦꯅꯤ ꯇꯥꯏꯞ ꯑꯣꯐ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯐꯪꯁꯟ ꯇꯧꯕ ꯑꯣꯄꯔꯦꯠ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯊꯣꯔꯥꯏꯖꯦꯁꯟ ꯑꯃꯗꯤ ꯀꯟꯁꯦꯟ ꯌꯥꯎꯗꯕ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯁꯤ ꯑꯣꯊꯣꯔꯥꯏꯖꯦꯁꯟ ꯑꯃꯗꯤ ꯀꯟꯁꯦꯟ ꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯨꯝꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯡꯁꯦ ꯂꯣꯏꯅ ꯄꯤꯕꯅꯤꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯅꯤꯌꯣꯝꯁꯤ ꯏꯜꯂꯝꯗꯕꯁꯤꯡꯁꯦ ꯃꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯦꯅꯥꯜ ꯄ꯭ꯔꯣꯚꯤꯖꯟꯁ ꯂꯩꯀꯣ ꯑꯗꯨꯒ ꯃꯈꯣꯏꯗ ꯁꯦꯝꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯒꯤ ꯁ꯭ꯀꯣꯞꯁꯨ ꯑꯗꯨꯝ ꯂꯩ ꯀꯣ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏꯅꯁꯨ ꯗ꯭ꯔꯥꯏꯕꯁꯤ ꯑꯗꯨꯝ ꯆꯠꯊꯔꯒ ꯀꯔꯤ ꯇꯧꯔꯤꯒꯦ ꯃꯌꯥꯝꯒꯤꯁꯨ ꯑꯗꯨꯝ ꯌꯦꯡꯁꯤꯟꯖꯒꯦ JNIMSꯀꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯔꯤꯕ ꯆꯠꯊꯔꯝꯂꯤꯕ ꯊꯧꯑꯣꯡꯁꯤ ꯀꯣꯊꯣꯛꯑꯒ ꯃꯗꯨ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯕ ꯇꯧꯐꯝ ꯊꯣꯛꯄ ꯅꯤꯇꯤ ꯅꯤꯌꯝ ꯆꯨꯝꯅ ꯍꯥꯏꯇꯥꯔꯦ ꯆꯠꯅ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯃꯈꯣꯏ ꯊꯕꯛꯇꯨ ꯄꯥꯏꯈꯠꯂꯒꯅꯤ ꯃꯗꯨꯒꯤ ꯀꯃꯤꯠꯃꯦꯟꯗꯨꯃ ꯆꯞ ꯆꯥꯅ ꯄꯤꯕꯗ ꯅꯠꯇꯅ ꯃꯗꯨ ꯄꯥꯏꯈꯠꯄ
Haori Hadana, Genus Director Masasu Laga, Fungu Lamna. Medical waste to na incinerator da general waste na koina madugi hundok pe abazaga da tawna na bain tawbisida koi problem khara thengnagre problem thengnare ji general waste yu hundok pagi keno si phajana lairam dabna maram oidana general waste koina mafam am da paisalaga lebang na khumjalaga thangibane ba ada general waste marak sidai da bag yawram ba kholamba yellow color gi bag yawram ba red gi yawram ba se khoi gi side gi su fangi crunch kara laibadagi green bag si loisalakpadagi lawba ngamhodabsu laire adagi segregation gi level da akoi gi oina haitare ai akoi isagi asoibadagi segregation phajana tawhodabagi problem amsu laigre haujiti madu puna loine streamline tawraga mayam da su soktana ba adagi phajana akoi su fully function tawna ba ina JNIMS ki site gi so khoi yam kana honare akoi na hauji uribasina hana akoi gi paikhatlakba asomda thadokpa ngamdringe gi mamangda paisalaga leramba mayam du लेबांग खुमजन गिबदो दु खोकलगा अमुक खाइदोगा माइ माइ मफम द थाननबगी केनो नेबा अदुबु नहान तांग मंगा तरुक मरी मंगा स्वाइदगिदी अखोय मागी मागी सेग्रीगेट तौफम थोपा मफम दुदा सेग्रीगेट तौरागा जनरल वेस्ट ना कोइ सिदा उरिबा टेम्पररी सेट सिदा थम्मगा अदुगा एनजीओ ना लौथोगा लमदेंग खुनौ योंगना बसी तौरे अदुगा अदु तौद्रिङै ममांगदसु केनो मनुंगदा जनरल वेस्ट नि हाइबा ग्रीन बैग सिगी मनुंगदा तै तै पोट यावरमदना बसु खोइ चेक याम कन्ना तौरे कोइ स्टाफ इन्वॉल्व तौब खुदिमक्तसु स्ट्रिक्ट वार्निंग पीदना खोतना तौरे अदगी अतै सिंगदुना इंसिनेटर सिमदी आइना खंगबदा JNIMS की कॉलेज हेक हौरकपदगी इंसिनेटर अर्जुन दी हेना खंगंगनी अकोगी टेक्निकल सुपरवाइजर ना इंसिनेटर सिदी अदुम फंक्शन तौरगा अदुम लाइबा मरकता लेप खोटपा यावरंगद्रा यांकुना केनो लाइत्रे अकोई लॉगबुक अमसु मेंटेन तौबनी अदुरसु येंगा अदुम खंगनी सिदा उरिबा पोटसिना हानगी अकोइना हुंदोकफम लाइतबई प्रॉब्लम फेस तौरिंगेगी सिनारियो दुनेबा सिसिने अखोइने याम कन्ना वार फुटिंग द तरो सि खोकलगा खाइदोक माइ माइ मफम द थादोकिना बहनरिसे अदुगा हौजी की ओइना थोलैबा ngasi सु थोलकनी हयेंग सु थोलकनी हंगसि सु थोलकनी अदुइ पोतुदि अखोइ नियमगि मतुगिना तौनना बसिदा सेट कलेक्ट तौरा थमनी बायोमेडिकल ना इंसिनेटर द थाजलनी अदुदि अखोइ तौरे हुजे अदुदि सबचाना फॉलो तौरे तौभम लैतबा हाइगद तौभम खंगदबदगी तौगिबा पारक पाइथुगी केनो तारे सिना सि जो अखोइ रेक्टिफाई तौनना तौरानी अदुना मफम असिदा फुमलमलिबा सुंगदु कोथोपा हावरे अदुगा इंसिनेरेशन हाइ तारे प्लान हारि मफम दुसु कोगी मणिपुर पोल्यूशन कंट्रोल बोर्ड यावना कोइ पाउमिंगा येंगमिनरुरे मदुसु मखोइ मथौ तौबा निंगथिना अदु बंग हाइ तारे रिपोगने हारि बा फियम असि लाइरे मसि मखाताना मणिपुर पोल्यूशन कंट्रोल बोर्ड की मार्केट की मियंग चंगलक गलोइना JNIMS डायरेक्टर मसासु स्पोर्ट विजिट लाखपदगी पुना तुना हाइ तारे थबक पाइखापदगी हुजि थबक खरा पाइखापगी इफेक्टिव रीजन हाइ तारे पाइखालपगी ममिदुदि तारे अदो मसीसी मपुंग पाना पाइखापरा नतना पाइखातबरा हाइबदुसु मखाताना मयामदा पाउदमनबा थबक दु चपचाना पाइखत जगे यावरमनेबको अदुगिदि अखोइना JCB नाने तौरगा हुजिक हौरिबा मरांगदैसु फना स्वाइगी या कैनो से सि कैनो तौ लोरगा ngasi su tau ya du JCB laise ji mayam si कैनो तौ इंथर कांदा फोटोगा मचित फोटो खरा थबक दी खरा यामने अदु सि टाइम कंज्यूमिंग ओइबनिना सिगी मनुंसिदा सिदिसिदा हाबख्रे सिदि सरदि होय वाचक त फंक्शन तौदबगी सम आइडिया am su leiba male ba hoy adu yeng याय जा अदुगा वेस्ट दी जनरल वेस्ट ओइबा अदुगा हानबना येलो बैग ता हालगा लंथोखिबा यावे अदुना अखोइदा फंगी क्रंच खरा leiबने दै मतबम द ट्रांसपोर्टेशन द लेते ना सप्लायर सिंग ग्रीन बैग से पिरक्तबदगी होय से हुजिक तुम यारे इंसिनेटर को करी नोंग योदो अदु जेने वे सोसु असुम सेदा वे सेग्रीगेशन चुम्मेना नुय हायरनु यारोय बु आइना सु को अदा यावरि खोलि फुंबा याबा पोरंग नते अदुना ने सो इंसिनेटर दो ओमदा लाली तोक्तुइने बा इंसिनेटर ओमदा सेग्री अदु यो वो सिके तो आइना नो तौरिदा अखरगा नि पे मार्मा को नि रहने
ꯀꯩꯅꯣꯁꯤꯅ ꯁꯤꯒꯤ ꯅ꯭ꯌꯨ APC ꯕ꯭ꯂꯣꯛ ꯍꯥꯏ ꯗꯥꯏꯂꯥꯏꯁꯤꯁ ꯂꯩꯔꯦ ꯑꯗꯒꯤ ꯀꯦꯖꯨꯋꯦꯂꯤꯇꯤ ꯕ꯭ꯂꯣꯛꯀꯤ ꯀꯩꯅꯣꯁꯦ ꯁꯤꯗ ꯂꯥꯛꯑꯅꯤ ꯁꯤ ꯊꯥꯗꯔꯦ ꯁꯤ ꯊꯥꯗꯔꯦ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯗ ꯆꯠꯅꯔꯝꯕ ꯀꯥꯡꯂꯣꯟ ꯀꯥꯏꯕ ꯊꯕꯛ ꯇꯧꯔꯝꯂꯒꯗꯕ ꯃꯗꯨ ꯆꯞ ꯆꯥꯅ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯥꯏꯍꯟꯗꯅ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯍꯤꯔꯝ ꯑꯁꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ ꯅꯥꯎꯔꯦꯝ ꯇꯅꯣꯔꯟꯖꯟ ꯏꯆꯦꯟ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯛ JNIMS ꯄꯣꯔꯣꯝꯄꯥꯠ